National Highway 2 Imphal Dimapur lambi da leiba Sapar Maina Thongda Bom Pokhai Handuna Akai Atoi Thokhanba Amadi Imphal Ziribam Lambida IOLC gi tanker da nongmai kapsin bagi thoudok singda chennabani haiba United Cooking National Army UKNA gi self-style Finance Secretary Churuchanpur dagi LS Yosef Chongloi Assam Police na state adudagi phare Assam Police ki pau matung inna Assam Police ki Special Task Force STF ki team amana Guwahati gi Basista PS na konba Beltola Dagi Phare thibuhumbagi thabak chathabada tha sige tarahumdoi gi numidang wairamda state asigi Churuchanpur dagi LS Yosef Chongloi chehi kuntramari hairiba UKNA gi luchingba asi fagatkibani Faraba LS Yosef Chongloi asi Manipur amasung Assam gi ngamkhaida lona yadaba thabak thoram sing chathabada Chennai haina Assam Police na maral siri loinana mahaki mathakta case lokhatuna makhata na thijinbagi thabak chathari hairi